अहानबदा ngasigi hauju phawbagi maru oiba pauseng Manipur ki senglaba kangla lai phamlel manungda ras lila sanafam semgali haiba wafam chawthorakle amadi MLA local area development fanasi MLA minister singi pocket money nati haina works minister TS Bishwajit na high crack Kurumjare ISTB pau mieng tabiriba singutaram nokchare hauji mapung iba pau Manipur ki senglaba kangla lai phamlel manungda ras lila sanafam semgatli haiba wafam chawthorakle Tongan balup kaya na kangla lai phamlel manungda ras lila sanafam semgat piyaroi wathok lanthok thorak tringai da khongpham asi handokadabani haiba wafam kaya media gi thongda leptana thamnarakle Amaromda wafam asi gi matangda ISTV news na thigatpada phangba report ki matungina Insolution ni tara mangadagi hauna matam adugi lengakna Ministry of Tourism Government of India gi sentang makada Swades Darshan scheme gi makada Imphal Moirang Khongjom amadi Moreda tourist circuit semgat daba lupa crore humudra mathoi hena changna paikhalak ki bathabak ki manung channa kangla lai phamlel manung da leiriba Sri Govindaji temple gi mamangda hauzik lup kayana raslila sanafam ni hairiba mafamasi DPR da yawba mamingi matungina dance performance platform haina maming ire mafamasi platform khaktanatana gallery stage yauna punna lupa crore ani hena changna semgat naba matam adugi lengakna paikhalak ki bani hairi Amaromda Sengwa Sagatpagi Thabak Tauriba official Amadagi Pangba report ki matungina Ministry of Tourism da Santang Loktabada culture gamari lainana maming haptaba yadabadagi DPR da construction of dance performance platform in front of Sri Govindaji temple haini ikhibani Kangla Sengwa Sagatpagi wakalol da amadi tourist sing laknabagi damak lamdama siga chanaba mawongda hairiba mafam asida mandap ama sabani hari Hariba mongasi ina kupkani amadi floor gi sarukta lebak oiduna lamdam asigi chanabising mapung phana ngaknanaba semgatpagi thabak chathabani Mafam asida Govindaji gi oiba laigi thabak thoram sing amadi atai atopa thabak thoram pangthokpada sejinanaba matam adugi lengakna semgalakibani hari amaromda wafam asigi matangda lengak ki machin chatpa amana khangalakpagi matungina Govindaji temple mamangda semgatliba asida raslila sanafam semgat sagatli haiba wafam asigi asum sumda amadi semgatliba mafam asi kari oigadoribano matam adugi lengakna kari ni haina semlambano haibadu akhang ahising amadi lebak miyam tanaduna tawgadaba thabak adu punna warep longminabana lamdam asigi afaba oigani haiba wafam su thamlakle MLA local area development fanasi MLA minister singi pocket money nati haina works minister TS Bishwajit nangase thongju kendra gi manung chanba pebia pandit lekaida nongna saba community hall amadi Ningombam Sairom Leraki Youth Welfare Club ki first floor ki building sangabagi thoram da high crack Tharamaduda PDA ki chairman Tongram Ravindro yauna miyokana sarukya ke Minister na makata na high kibada local area development fanasi kendra gi sakot thorangi chitha hoba thabak sing semgat sagat na ba pitharak percent famni masibu niyom chumna sejinaduna sakot pa khunai ama purakna ba khona bada mating oigani high ke Manipur में चौकट पाए बजे निगम थों जाओ लगा चौकट ले हाने का कोई केंद्र जाओ कोई यारो बफम खुद में माना बा थाकम तो खले कान चौकट लगे तो बनी सिंग चौकट लगा ना कोई तंबाक चौकट ना चौकट ले भी यारो मणिपुर तंबाक चौकट सिंग चौकट ना मणिपुर चौकट ले भी यारो माना बा खुनाय में थंबन हमने बोलना बारे से कोई सरकार से किसी पांडम अमर तनी कोई अकाम पाता कोई सोंग की माइके की वो ना ट्रांसफॉर्मर कोई सब स्टेशन में 33/11 केवी की सब स्टेशन में सारानी Akam pada for the last many years tega honor amba akoi ki kanodo prime minister na unaba chapa matam honorable chief minister da request torga prime minister na por sam me kangai pe kuda ai tamo isi di chadi aro go han hek ma gi office ki thol kuda akoi hockey stadium do akoi ki residential sagador ni chatra holani honorable chief minister la aga Youth Welfare Club building gi ahanba floor sangabagi thoram aduda minister na makata na haikibada society ama sakot hanbada leikai da leiriba miyam gi chawraba thodang lei Lekai da development forum ama haudoktuna natraga tha amagi manungda chayolgi oina mifam pangtoktuna lekai gi maru oibasing amadi nupi angang singda priority piduna afaba wakhalol puthoknaba khonaminaba tangai fade haike lambi thongi waro amagi waro koi soida karisu awar pale tabra khali kholi sing hobudgi pangdri adubu 42 crore ge NLCR ge project nataba
एनी सिगी प्रोजेक्ट अमदगी लांदो लंपाक ओवरहेड टैंक सारनी बाय डिसेंबर दा साबा होगनी मार्च दा लोइसलग एप्रिल मे दगी अखोय इसिंग पीगनी हाबसे अखोय पांदम लेरबनी मसी माई हाजिरमगे अद प्रजा की सेन मांगरोय प्रजा की प्रॉपर्टी मांगरोय अखोय अंगांग सेमजी अद सही अनदर 10 years 15 years दि अखोय ngasi सेंगी अंगांग दो हयेंग तोमथिन दालक मतमदा अखोय क्याम हरावगनी लेका जि क्याम चाखोकनी अदु खतंग खलकान अखोय थबक तमिना जेमा हाइजिमा मयामदा अपील तौजगे CRPF की कुंथ्रानिथोय सुबा बटालियन लोकताकना सिंधुना ngasi civic action program gi makhada differently able oiraba mioi kunthra taretta mobility at yanthokpaga loinna lemna laing bagi kem ama battalion aduda pangthokre thoram aduda CRPF ki DIGP oiramba SK Sharma 32 battalion CRPF loktak ki CO Rajgopal Churachandpur gi DC Shamlal Punia Bisnupur gi DC Pawan Yadav yauna ate official kya su saruk yake CEO Rajgopal na disabled sing damakta karigumba kharadi pangpham thoi haiba wakalolda ngasi thoromasi pangthokpani haike. But this time we are conducting second time medical health camp and distribution of mobility aids. The main objective of conducting this medical health camp and distribution of mobility aid is to empower the physically disabled students and old persons to live their life happy and easier. CRPF की DIGP ओरंबा SK Sarmana civic action program की मखादा मियाम द कानब थबक सिंह मखाताना पैकेट की गनी हाइके. With very high potential, with very high cultural and ethnic values, and any other help we keep extending to the people, and we'll continue these kind of projects to help you. Anglo Kuki War gi chahi sama suba observation ngasi Hill Tribal Council more gilising makada pangthokpaga loinana Kuki gi ningthongni hainariba Jengjapau Dongel gi statue da leisu katuna ikai khunabut kre ingcholising amaga chamapal tara taret taramapal da thokiba Kuki ningtam langi sahi sama surakpagi ningsing thoram pangthokiba aduda Hill Tribal Council gi makhada leiba unit tara nithoigi luchingba sing KSO more Kuki Women Union and Human Rights amadi MYC gi luchingba kya su saruk yake thoram aduda Kuki gi ningthau Jengjapau Dongel gi statue da haikat leikat tamduna luchingba adubu ikai khumnabut ke hauzi atena Brampton lokjare. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu September thagi GSTR 3B return file tawbagi aroiba numiti lakliba October thagi tang kundani sale changdana return file tawnabagi damakta Old Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Khanganjariba Department of Taxes Government of This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike and lot more. Hurry, visit your nearest Samsung store today. TNC apply. Manipur da amata ngairaba organic outlet ta phangba organic ki pothoksing sizinasi Lengshin Viraksi Bless Manipur 2018 Laglebo October ki tang tara nipan Dumidang wairam pung mari makai Ibo yai masumang lila sanglen konung lampak infal Manipur miyam gidamak amasung anayak sing gidamak isogi manay na pratna tawjagani Thajabiyu anak pathokadori Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi
Jolib syrup amasung capsule. Diabetes singidamagta Jolib capsule chabiyu. Imphal East ki Kongpan Chanam Lekai da Leiba NT Enterprises Hana MLA Oiramba DH Nandi ki Sorgi Yumda Hekta Lakpiraga GKE Rickshaw book to Bibiyaraga Loinana pollution ton daba Haugi Darka Leitraba Show Skidama Bank loan when a supum bigani Hana Lakpa the Hena Kudum Jabi Pijari Akopa Marol 8974002140 the Pumbigan. JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Break matungda may mutaram nokchari. Makataba paugda. Kainaw Gram Panchayat amadi Nambol CD Block na sinduna aikoigi khungang aikoina semjarasi haiba hiramasida department kayana saruk yaduna Gram Panchayat asigi anirak suba akhanaba Gram Sabha mifam kainaw thongkhada leiba loya lakpa nungthel leima haraubungda pangthokre thoramaduda Manipur Pollution Control Board ki Chairman L Radhakishore Pradhan NG Sovna Devi yauna mari leinaba official kyana saruk yake Swasta hi sewagi makada Gram Panchayat asigi manungda luba nanba tanabada makong matang taraba singda manamatum yenthoke Pradhan Sovanana Miyaungi Matenga Luinana Saukat Maikaida Sanctionanaba Hot Aminasi Haike. Panchayat ko asukin naman tigong si Jaraba. Panchayat ki prajasan sina ay nulusi bigyan ni having a separate hazay. Panchayat ki members na ay tatanin sing miraba ay nasi panchayat ki member ko akaw walay zero asum na ay koy panchayat aman panchayat sige manunda lay zero prajasing ka panchayat kuni ba ay koy pradhan member sing amadi ang gawadi lay ba official sing puting bak na iho na kunaraba ay thamoy bu mayam na khangbiraba mayam ni apam bu ay na khangjaraba matamda ay koy gi maratta longkuk la koy leitaba adu maning chi jaraba panchayat among koy duna mayam na mitaw kamna bang koy panchayat among koy gini hai gi thajaba se ay thamoy da dai Amaromda Nachau Gram Panchayat amadi Bisnupur CD Block na sinduna Nachau Gram Panchayat ki oinasu anirak suba Gram Sabha mifam posangba mamang community hall pangthokre thoramaduda Nachau Jila Parisad TS Dilip Mintay Pradhan N Jadu yauna mari leinaba singna saruk yake Pradhan Jaduna afaba Gram Panchayat ama ohenna bagi pandamda paikhatliba thabak thoram singda miyamna mateng pangbiu haike anirak suba Gram Sabha meeting asida akoigi Gram Panchayat asigi DPPDP gi Gram Sabha kano development gi matangda akoina Gram Sabha meeting asi tokjabani hariba Gram Sabha meeting asida magi like what ki akoigi ithai lakhong gi adagi community hall gi adagi akoigi toilet ki bar adagi toti gi adagi community hall gi lairiba school gi matang adagi koi ground ki batang asigi da koi yang kupna khanaraga Gram Sabha asina pass tawraga hariba koi gi Nachau Gram Panchayat ki tabak thoram masing mapung phana pangthokna na bedamakta koi ngasi Gram Sabha meeting si tawjaba Police Commemoration Day ga mari leinana ngarang More da leiba Dr. Colvin Academy da essay competition gi makong mathang taraba singda manama tum yenthokre toramaduda More gi additional SP Robinson yauna police personnel kyana saruk yake makong mathang taraba singda manama tum yenthoke thoronga mari leinana additional SP Robinson na wafum kaya thamke Hauzik maroiba pau amu Manipur ki senglaba kangla laifam lel manungda ras lila sanafam semgatli haiba wafam chauthorakle amade MLA Local Area Development Fund asi MLA Minister Singi pocket money na ti haina Works Minister TS Bishwajit na high crack Hauzi fabuyo na dia istibina pizza pa matang solution jare miyang tabiri basing bamukahan na kurum jare